Bismillahirrahmanirrahim. Channel asibu miyeng tabiriba pumnamakpo ikai khumnabaga loinana taramna okshinjari London amasung masigi poloi Hazrat Muhammad bin Abdullah radhiyallahu ta'ala anhu nahai madudi aikoi noma masjid nabi ki mangolda Nabi Karim sallallahu alaihi wasallam loinana zanahza mayat thamfamda punna phaminarami Huzur sallallahu alaihi wasallam na khudakta asmalomda yengkhatlammi aduga makhada luktharami aduga masagi maraibakta pairaga hairami Subhanallah, Subhanallah. Karamba akan ba azab no tharak libasi. Aikoi nungtil ama, ahing ama, karamba azab lakadribno haina to minna kari ama talonda na ngairami. Tawgi musung aikoi na afaba natana kari kumba makhalgi fattaba ama tawramdi. Ngalaga ayukta di Hazrat Muhammad bin Abdullah na hai. Aina Allah gi Rasul sallallahu alaihi wasallam dahangalle. Karamba makhalgi azab tharak labage haina. Allah gi Rasul sallallahu alaihi wasallam na habirami Karas London gi matangda haibadi masigi matangda akan ba Allah gi ahkam tharakle adugi matungda Allah gi Rasul sallallahu alaihi wasallam na habirami kasamni adugumba mapu adugi mahaki makhutta Muhammad ki thawai lairiba kanagumba ama Allah gi lambi da thawai thakra matungda hingatlaba kanagumba ama Allah gi lambi da thawai thakra matungda amu hingatlaba kanagumba ama Allah gi lambi da thawai thakra matungda amu hingatlaba adu oirabasu mahagonda kanagumba gi Karas London laikhiba tarabadi migi London adu singriba fawa mahang jannata changlo miskat sharif Allah tabaraka taala na aikoi pumnamakpo lupa amafo migi London tondana mahaki maikaida hanbangambagi tawfiq pinabi voice amin